ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯒꯨꯝꯕ ꯁꯥꯃꯨ ꯂꯧꯕꯤꯔꯁꯤ ꯂꯥꯏꯒꯨꯝꯕ ꯁꯥꯃꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯎꯃꯪꯗꯒꯤ ꯁꯤꯡ ꯆꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯑꯁꯤꯠꯄ ꯃꯃꯜꯅ ꯌꯨꯝ ꯄꯨꯕ ꯁꯤꯡꯖꯟꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔ ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯎꯃꯪ ꯃꯅꯨꯡꯗ ꯃꯈꯣꯏꯇꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯈꯨꯟ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯝꯃꯤ꯫ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯈꯝ ꯇꯥꯕ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯇꯧꯗꯅ ꯁꯤꯡ ꯆꯟꯕꯗ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯅ ꯀꯔꯤꯒꯨꯝꯕꯗ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯁꯤꯜ ꯂꯥꯡꯕ ꯀꯣꯟꯅꯗꯕꯁꯨ ꯀꯣꯡꯒꯥꯏ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯐꯝ ꯑꯁꯤ ꯅꯠꯇꯅꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ? ꯍꯤꯡꯅꯕ ꯑꯁꯨꯝ ꯍꯣꯠꯅꯕ ꯇꯥꯕ꯫ ꯅꯣꯡꯃ ꯔꯥꯃꯨ ꯀꯧꯕ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯑꯅꯤꯒ ꯁꯤꯡ ꯑꯁꯨꯝ ꯌꯥꯜꯂꯤꯉꯩꯗ ꯁꯥꯃꯨ ꯑꯃꯈꯛ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯔꯥꯃꯨꯅ ꯎꯔꯛꯈꯤ꯫ "ꯌꯦꯡꯉꯨ ꯍꯩ ꯏꯅꯥꯎꯁꯥ, ꯇꯨ ꯑꯥꯗꯒꯤ ꯁꯥꯃꯨ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯦꯅꯦ, ꯑꯩꯈꯣꯏ ꯍꯥꯠꯂꯔ ꯇꯣꯛꯂꯅꯤ." ꯔꯥꯃꯨ ꯇꯁꯦꯡꯅꯃꯛꯀꯤ ꯁꯥꯃꯨꯅ ꯍꯥꯠꯇꯨꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯀꯤꯖꯔꯝꯃꯤ꯫ ꯁꯦꯟꯐꯝꯁꯨ ꯈꯪꯗꯅ ꯑꯁꯨꯝ ꯃꯤꯍꯨꯟ ꯁꯨꯗꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯁꯥꯃꯨ ꯑꯗꯣ ꯃꯈꯣꯡ ꯁꯦꯀꯧ ꯂꯥꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯔꯥꯃꯨꯅ ꯑꯁꯨꯝ ꯌꯦꯡꯕꯗ ꯁꯥꯃꯨꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗ ꯇꯤꯡꯈꯪ ꯑꯆꯧꯕ ꯑꯃ ꯌꯨꯕ ꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯟꯗꯨꯅ ꯁꯥꯃꯨꯒꯤ ꯃꯈꯣꯡꯗ ꯌꯨꯔꯤꯕ ꯇꯤꯡꯈꯪ ꯁꯠꯇꯣꯛꯄꯤꯈꯤ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯏ ꯃꯍꯥꯛꯀꯤ ꯈꯨꯗꯩ ꯃꯆꯤꯅ ꯏ ꯈꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯞꯊꯣꯛꯄꯤ꯫ ꯁꯥꯃꯨꯒꯤ ꯄꯨꯛꯅꯤꯡ ꯄꯨꯡꯁꯤ ꯁꯤꯈꯤ꯫ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯣ ꯏꯌꯥꯝꯕ ꯈꯣꯏꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯑꯅꯥꯕ ꯀꯣꯛꯍꯟꯕꯤꯔꯦ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯏꯌꯥꯝꯕ ꯈꯣꯏꯒꯤ ꯇꯧꯕꯤꯃꯟ ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯀꯥꯎꯖꯔꯣꯏ꯫ ꯑꯩꯒꯤ ꯈꯣꯡ ꯅꯥꯝꯃ ꯑꯁꯤ ꯄꯨꯡꯁꯤ ꯁꯤꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯤꯡꯍꯟꯕꯤꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯨꯛ ꯂꯩꯈꯤꯒꯗ꯭ꯔꯥ?" ꯔꯥꯃꯨꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯀꯔꯤꯅꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯃꯨ ꯅꯤꯡꯊꯧ, ꯃꯁꯤ ꯊꯣꯏꯗꯣꯛꯄ ꯃꯇꯦꯡꯒꯤ ꯋꯥꯐꯝ ꯑꯣꯏꯔꯣꯏ꯫ ꯑꯩꯈꯣꯏꯗꯗꯨꯝ ꯑꯗꯣꯝꯒꯤ ꯂꯃꯟ ꯁꯤꯡꯉꯝꯗꯅ ꯇꯣꯟꯁꯤꯟꯖꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯁꯤꯗ ꯅꯥꯆꯨꯡꯗꯅ ꯊꯕꯛ ꯁꯨꯖꯔꯤꯕꯅꯤ." ꯁꯥꯃꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯊꯕꯛꯇ ꯌꯥꯎꯔꯒꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯎꯃꯪꯗꯒꯤ ꯑꯆꯧꯕ ꯎꯇꯨꯞ ꯍꯣꯟꯗꯣꯛꯂꯛꯂꯒ ꯅꯈꯣꯏꯒꯤꯗ ꯄꯩꯁꯤꯜꯂꯒꯅꯤ꯫ ꯃꯗꯨ ꯅꯈꯣꯏꯅ ꯁꯤꯡ ꯈꯥꯏꯗꯣꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯂꯨ꯫ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯣ." ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯁꯥꯃꯨ ꯔꯥꯃꯨꯒꯤ ꯁꯤꯡꯖꯟꯕꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯥꯕ ꯍꯧꯈꯤ꯫ ꯁꯥꯃꯨꯅ ꯎꯃꯪꯗꯒꯤ ꯑꯆꯧꯕ ꯎꯇꯨꯞ ꯄꯨꯊꯣꯂꯛꯏ꯫ ꯑꯗꯨꯒ ꯔꯥꯃꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯁꯤꯡ ꯈꯥꯏꯗꯣꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯒꯗꯕꯒꯤ ꯊꯕꯛꯇ ꯃꯉꯥꯏꯔꯦ꯫ ꯁꯤꯡ ꯆꯟꯕꯒꯤ ꯊꯕꯛꯇꯤ ꯌꯥꯎꯗ꯭ꯔꯦ꯫ ꯇꯦꯜꯂꯕ ꯃꯇꯝ ꯈꯖꯤꯛꯇꯪꯒꯤ ꯃꯅꯨꯡꯗ ꯁꯤꯡꯖꯟꯕ ꯈꯨꯡꯒꯪꯒꯤ ꯏꯃꯨꯡ ꯃꯌꯥꯝꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯃꯨꯅ ꯆꯍꯤ ꯀꯌꯥ ꯂꯦꯞꯇꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯊꯧꯗꯥꯡ ꯀꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯁꯥꯃꯨ ꯑꯁꯤꯅ ꯁꯥꯃꯨ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯔꯥꯃꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯃꯨ ꯑꯉꯧꯕ ꯃꯆꯥ ꯑꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯁꯤꯒꯤ ꯁꯥꯃꯨ ꯃꯆꯥꯁꯦ ꯕꯕꯥ", ꯔꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏ꯫ "ꯌꯦꯡꯉꯨ ꯍꯩ ꯏꯕꯨꯡꯉꯣ, ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯔꯗꯅ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ, ꯑꯃꯨꯛꯁꯨ ꯁꯥꯃꯨ ꯃꯆꯥꯅꯤꯗꯣ." ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯥꯃꯨ ꯔꯥꯃꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕ, ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯉꯥꯡ ꯑꯁꯦ ꯑꯗꯣꯝꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯑꯣꯏꯅꯕ ꯄꯨꯖꯔꯛꯂꯤꯕꯅꯤ꯫ ꯑꯗꯣꯝꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯑꯩ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯊꯕꯛ ꯁꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡ ꯑꯁꯤꯅ ꯁꯨꯕ ꯉꯝꯕ ꯊꯕꯛ ꯌꯧꯅ ꯁꯨꯕꯗ ꯏꯁꯥ ꯑꯁꯤ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯤ, ꯑꯩꯈꯣꯏ ꯅꯍꯥꯛꯄꯨꯗꯤ ꯊꯥꯗꯣꯛꯅꯤꯡꯗꯦ ꯃꯔꯨꯞ", ꯔꯥꯃꯨꯅ ꯅꯨꯡꯁꯤꯅ ꯃꯅꯪꯒꯟꯗ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯤ꯫
ꯁꯥꯃꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯈꯣꯏ ꯃꯌꯥꯝ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯗꯥꯏꯗꯒꯤ ꯈꯣꯡ ꯊꯥꯡꯕ ꯉꯝꯒꯗꯒꯦꯅꯦ?" ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯁꯥꯃꯨ ꯃꯆꯥꯅ ꯑꯆꯧ ꯑꯆꯧꯕ ꯎꯇꯨꯞ ꯋꯥꯇꯨꯞ ꯍꯣꯟꯗꯣꯛꯂꯛꯏ꯫ ꯑꯃꯁꯨꯡ ꯔꯥꯃꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯤꯡ ꯈꯥꯏꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕꯒꯤ ꯊꯕꯛ ꯂꯦꯞꯂꯝꯗꯦ꯫ ꯅꯧꯅ ꯂꯥꯛꯄ ꯁꯥꯃꯨ ꯃꯆꯥ ꯔꯥꯃꯨꯒꯤ ꯃꯆꯥꯁꯤꯡꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯩ꯫ ꯃꯍꯥꯛꯅ ꯊꯕꯛ ꯉꯥꯏꯍꯥꯛ ꯍꯥꯡꯕꯗ ꯔꯥꯃꯨꯒꯤ ꯃꯆꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟꯅ ꯀꯣꯠꯂꯒ ꯋꯥꯡꯅ ꯑꯃꯨꯛ ꯊꯥꯡꯒꯠ ꯑꯃꯨꯛ ꯊꯥꯗ ꯇꯧꯗꯨꯅ ꯁꯥꯟꯅꯕꯤ꯫ ꯅꯣꯡꯃ ꯁꯨꯝꯊꯣꯛꯎ ꯇꯝꯕꯅ ꯁꯥꯃꯨꯒꯤ ꯃꯊꯤ ꯇꯨꯔꯦꯟꯗ ꯑꯁꯨꯝ ꯇꯥꯎꯊꯈꯤꯕꯅ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨꯁꯤꯡꯒꯤ ꯏꯔꯨꯖꯐꯝ ꯍꯤꯗꯦꯟ ꯇꯥꯐꯝ ꯌꯧꯈꯤ꯫ ꯁꯥꯃꯨ ꯄꯥꯅꯕꯅ ꯁꯥꯃꯨꯁꯤꯡ ꯏꯔꯨꯖꯊꯣꯛꯍꯟꯅꯕꯒꯤ ꯄꯣꯔꯛꯄꯗ ꯁꯥꯃꯨ ꯑꯃꯠꯇ ꯐꯥꯎꯕ ꯇꯨꯔꯦꯟꯗ ꯀꯨꯝꯊꯧ ꯌꯥꯗ꯭ꯔꯦ꯫ ꯁꯥꯃꯨ ꯁꯦꯟꯅꯕꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯁꯤ ꯁꯣꯏꯔꯣꯏ, ꯃꯇꯤꯛ ꯂꯩꯕ ꯁꯥꯃꯨꯒꯤ ꯃꯊꯤ ꯑꯣꯏꯔꯝꯒꯅꯤ ꯇꯥꯎꯊꯔꯛꯂꯤꯕꯁꯤ꯫ ꯃꯁꯤ ꯂꯩꯕꯅ ꯁꯥꯃꯨ ꯑꯃꯠꯇ ꯇꯨꯔꯦꯟꯗ ꯀꯨꯝꯊꯧ ꯌꯥꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯨꯏ꯫ ꯃꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯤꯛ ꯆꯥꯎꯕ ꯁꯥꯃꯨ ꯑꯗꯨꯕꯨ ꯊꯤꯔꯨꯆꯣ꯫ ꯃꯁꯤꯒꯨꯝꯕ ꯁꯥꯃꯨꯗꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨꯁꯪꯗ ꯊꯝꯒꯗꯕꯅꯤ." ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯎꯅ ꯂꯥꯟꯃꯤꯁꯤꯡ ꯁꯥꯃꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯊꯣꯛꯂꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯁꯥꯃꯨ ꯊꯤꯕꯒꯤ ꯊꯕꯛꯇ ꯊꯣꯏꯅ ꯍꯦꯟꯅ ꯑꯔꯨꯕ ꯊꯕꯛ ꯑꯣꯏꯅꯗꯤ ꯊꯣꯛꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯃꯊꯤ ꯇꯥꯔꯛꯂꯤꯕ ꯇꯨꯔꯦꯟ ꯃꯔꯤꯟ ꯈꯨꯗꯨꯡ ꯏꯜꯂꯒ ꯑꯗꯨꯝ ꯐꯪꯉꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯁꯥꯃꯨ ꯀꯔꯥꯝ ꯆꯥꯎꯊꯣꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯔꯛꯈꯤ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯎꯃꯪꯗ ꯂꯦꯡꯕꯤꯔꯛꯄ ꯁꯤꯡꯖꯟꯕ ꯃꯌꯥꯝꯅ ꯎꯔꯒ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯟꯅꯩ, ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤ? ꯑꯣꯏꯕꯁꯨ ꯌꯥꯅ ꯂꯩꯔꯤ, ꯃꯈꯣꯏꯗ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯁꯨꯍꯟꯒꯗꯕꯒꯤ꯫ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ, ꯆꯠꯁꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯤꯡꯊꯧ ꯑꯣꯛꯂꯨꯁꯤ꯫ ꯑꯁꯨꯝꯅ ꯁꯤꯡꯖꯟꯕ ꯃꯤ ꯃꯌꯥꯝ ꯍꯨꯞꯅ ꯅꯤꯡꯊꯧꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯩ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ, ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯎꯕꯗ ꯎꯃꯪ ꯃꯅꯨꯡ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯁꯤꯡꯖꯟꯕ ꯃꯌꯥꯝ ꯍꯨꯞꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯤꯡꯊꯧꯅ ꯏꯊꯥ ꯊꯥꯖꯗꯅ ꯎꯃꯪꯗ ꯂꯦꯡꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯈꯨꯗꯤꯡ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯁꯥꯃꯨ ꯑꯉꯧꯕꯅ ꯃꯥꯡ ꯊꯥꯅ ꯅꯤꯡꯊꯧꯒꯤ ꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ "ꯃꯥꯅꯤ ꯃꯥꯅꯤ, ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯃꯇꯤꯛ ꯆꯥꯎꯕ ꯁꯥꯃꯨꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯊꯦꯡꯅꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯁꯤꯡꯖꯟꯕ ꯂꯩꯕꯥꯛ ꯃꯆꯥꯁꯥ, ꯑꯩꯈꯣꯏ ꯃꯁꯤ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯒꯦ." ꯅꯤꯡꯊꯧꯅ ꯁꯤꯡꯖꯟꯕꯁꯤꯡꯗ ꯍꯪꯂꯛꯏ꯫ ꯁꯤꯡꯖꯟꯕ ꯃꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯔꯤꯅꯣ ꯍꯥꯏꯖꯒꯦ ꯈꯜꯂꯤꯉꯩ ꯃꯥꯡ ꯑꯣꯏꯅ ꯁꯥꯃꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯅꯣꯟꯖꯔꯛꯈꯤ꯫ "ꯏꯅꯤꯡꯊꯧꯕꯨ ꯑꯩꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯄꯨꯈꯠꯄꯤꯕ ꯍꯥꯏꯕꯁꯤꯃꯛꯇꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯍꯥꯛꯄꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯤ꯫ ꯑꯩ ꯃꯈꯣꯏꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯇꯉꯥꯏꯃꯛ ꯐꯗꯕꯅꯤ, ꯃꯁꯤꯃꯇꯪ ꯈꯟꯊꯕꯤꯌꯨ." ꯑꯁꯨꯝꯅ ꯁꯥꯃꯨꯅ ꯉꯥꯡꯂꯛꯄ ꯃꯋꯥꯍꯩ ꯇꯥꯔꯒ ꯅꯤꯡꯊꯧ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯥ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯅꯣꯛꯂꯒ ꯃꯍꯥꯛꯀꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯂꯣꯏꯅꯃꯛꯇ ꯁꯅꯥ ꯃꯣꯍꯣꯔ 1,000 ꯄꯤꯌꯨ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯂꯩꯅꯅꯕ ꯌꯨꯝ ꯐꯖꯅ ꯁꯥꯕꯤꯌꯨꯁꯦ." ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯝꯗꯧꯏ ꯁꯥꯃꯨ ꯅꯤꯡꯊꯧꯕꯨ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯃꯤꯟꯅꯈꯤꯕ ꯌꯥꯔꯅꯤꯀꯣ?" ꯁꯥꯃꯨꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯅꯤꯡꯊꯧꯕꯨ, ꯑꯩ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯧꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ." ꯆꯠꯂꯝꯗꯥꯏ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯥꯃꯨꯅ ꯁꯤꯡꯖꯟꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯇ ꯃꯀꯣꯛ ꯅꯣꯟꯖꯔꯝꯃꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯁꯥꯃꯨꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯗ ꯁꯤꯡꯖꯟꯕꯒꯤ ꯈꯨꯟ ꯍꯨꯞꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯍꯧꯏ꯫ ꯀꯔꯤꯒꯤꯗꯤ ꯀꯞꯂꯣꯏꯗꯕꯒꯦꯗꯣ? ꯂꯥꯏꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯁꯥꯃꯨꯗꯤ ꯃꯈꯣꯏꯅ ꯃꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯐꯪꯖꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯗꯤ꯫ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ, ꯅꯨꯡꯁꯤꯕ ꯃꯌꯥꯝ,
ꯅꯤꯡꯁꯤꯡꯕ ꯉꯝꯗꯅ ꯅꯤꯡꯊꯧꯅ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯐꯖꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕꯤꯔꯒ ꯁꯍꯔꯒꯤ ꯑꯀꯣꯏꯕꯗ ꯂꯦꯟꯅꯗꯨꯅ ꯀꯣꯏꯅ ꯆꯠꯍꯜꯂꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯦꯡꯕꯒꯤ ꯑꯄꯦꯟꯕ ꯅꯥꯏꯈꯤꯗꯦ꯫ ꯑꯌꯦꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏ ꯏꯊꯛ ꯍꯧꯍꯟꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯃꯃꯤꯠꯇ ꯇꯥꯏꯕꯪ ꯃꯤꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤ ꯍꯥꯏꯕꯁꯤ ꯈꯪꯖꯩ꯫ ꯐꯖꯅ ꯀꯦꯁꯤꯟꯕꯤꯔꯕ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯑꯉꯧꯕꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯥꯡ ꯏꯊꯥ ꯊꯥꯅ ꯆꯤꯡ ꯂꯦꯝꯅ ꯅꯣꯝꯍꯧ ꯅꯣꯝꯍꯧ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯅ ꯂꯩꯅ ꯅꯣꯡ ꯆꯥꯏꯕꯒꯨꯝ ꯆꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯑꯃꯨꯛ ꯇꯨꯡꯗ ꯃꯌꯥꯝꯅ ꯇꯨꯡ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨꯅ ꯌꯥꯏꯐꯔꯦ, ꯅꯤꯡꯊꯧꯒꯤ ꯁꯥꯃꯨꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯅꯧꯅ ꯄꯣꯔꯛꯄ ꯁꯥꯃꯨ ꯑꯉꯧꯕ ꯊꯝꯅꯕꯒꯤ ꯊꯣꯏꯗꯣꯛꯄ ꯃꯐꯝ ꯑꯃꯁꯨ ꯁꯦꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯁꯥꯃꯨ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯇ ꯁꯥꯃꯨ ꯁꯦꯟꯅꯕ ꯃꯤ ꯉꯥꯏꯗꯦ꯫ ꯃꯕꯥꯅꯤ ꯀꯣꯏꯅꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯇꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯅꯕꯒꯦ ꯍꯥꯏꯕꯕꯨ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯃꯁꯛ ꯎꯍꯧꯗ꯭ꯔꯕꯗꯤ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯔꯒ ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯕꯨ, ꯑꯗꯣꯝꯅ ꯁꯥꯃꯨꯗ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯃꯔꯤ ꯃꯇꯥ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯑꯃꯨꯛꯇ ꯎꯖꯈꯤꯗ꯭ꯔꯤ, ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯍꯦ ꯃꯟꯇ꯭ꯔꯤ, ꯑꯗꯣꯝꯅ ꯁꯥꯃꯨꯅꯤ ꯈꯜꯂꯤꯕ ꯃꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯀꯅꯥꯒꯨꯝꯕ ꯂꯥꯏ ꯑꯃꯅ ꯁꯥꯃꯨ ꯑꯣꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯃꯁꯤ ꯏꯅꯥꯎꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯁꯨꯝꯅꯕꯨ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯈꯜꯂꯛꯏ, ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯥꯏꯅꯈ꯭ꯔꯕ ꯏꯅꯥꯎ ꯑꯣꯏꯒꯅꯤ." ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯛꯏ, "ꯆꯨꯝꯃꯤ ꯏꯅꯤꯡꯊꯧ, ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝ ꯂꯥꯜꯂꯣꯏ꯫ ꯃꯁꯤ ꯁꯥꯃꯨ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯂꯥꯏ ꯑꯃꯅ ꯁꯥꯃꯨ ꯑꯣꯏꯅ ꯁꯥꯏꯑꯣꯟꯕꯤꯕꯅꯤ꯫ ꯑꯗꯣꯝ ꯈꯛꯇꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯔꯥꯠꯅꯩ." ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯩꯍꯥꯛꯅꯁꯨ ꯃꯁꯤ ꯑꯁꯨꯝ ꯌꯦꯡꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤ ꯌꯦꯡꯂꯒ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯁꯔꯨꯛ ꯇꯝꯂꯅꯤ." ꯃꯟꯇ꯭ꯔꯤꯅ ꯉꯛꯅ ꯍꯪꯂꯛꯏ, "ꯏꯅꯤꯡꯊꯧꯕꯨ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ?" ꯅꯤꯡꯊꯧꯅ, "ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤꯀꯣ? ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯁꯤꯅ ꯈꯣꯡ ꯅꯥꯝꯃ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯍꯨꯟ ꯇꯝꯈꯤ꯫ ꯁꯥꯃꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯒꯤ ꯃꯁꯛꯅꯤ, ꯂꯥꯏꯕꯛ ꯐꯕꯅꯤ." ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯄꯟꯕꯤꯈꯤꯕ ꯋꯥꯐꯝ? ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯍꯨꯠ ꯁꯤꯟꯕꯤꯍꯧꯅꯕꯒꯤ ꯔꯥꯅꯤ ꯃꯤꯇꯝꯈ꯭ꯔꯕ?" ꯍꯧꯖꯤꯛꯇꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯂꯛꯈꯤ꯫ ꯅꯤꯡꯊꯧꯅ, "ꯑꯆꯨꯝꯕꯅꯤ ꯃꯟꯇ꯭ꯔꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯀꯟꯅ ꯂꯥꯡꯇꯛꯅꯔꯝꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯗꯨ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯇꯥꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯁꯨ ꯄꯨꯛꯅꯤꯡ ꯋꯥꯏ ꯁꯪꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯇꯤꯟꯈꯤꯕ ꯉꯝꯂꯒꯅꯤ꯫ ꯄꯦꯟꯗꯕ ꯂꯩꯔꯔꯣꯏ, ꯍꯧꯖꯤꯛ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯨꯞꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯅꯤꯟꯈꯤ꯫ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯍꯧꯅꯕꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯤꯔꯛꯄ ꯂꯥꯏꯗ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯁꯥꯃꯨ ꯂꯥꯏꯃꯛꯅꯤ ꯁꯣꯟꯅꯩ꯫ ꯍꯥꯏꯅꯕ ꯋꯥꯅꯤ, ꯃꯇꯝ ꯆꯨꯞꯄ ꯃꯤꯑꯣꯏꯕꯅ ꯑꯁꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯗꯨꯅꯇ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯅꯗꯕ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯝꯗꯕ ꯅꯤꯡꯊꯧ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯕꯁꯤꯡꯅ ꯊꯋꯥꯏ ꯀꯟꯅꯕ ꯀꯟꯅ ꯂꯥꯌꯦꯡꯂꯕ ꯐꯥꯎꯕ ꯄꯨꯟꯁꯤ ꯀꯟꯕ ꯐꯥꯎꯕꯗꯤ ꯃꯥꯏ ꯄꯥꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯤꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯅꯤꯡꯊꯧ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤꯃꯛꯅ ꯃꯤꯌꯥꯝ ꯍꯨꯞꯅ ꯀꯞꯅꯈꯤ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯗꯛꯀꯤ ꯃꯤꯐꯝ ꯀꯧꯗꯨꯅ ꯋꯥꯔꯦꯞꯅꯩ꯫
ꯅꯤꯡꯊꯧ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯇꯥꯍꯟꯗꯕ ꯅꯤꯡꯊꯧ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯔꯒ ꯃꯍꯥꯛꯁꯨ ꯃꯟꯇ꯭ꯔꯤ ꯈꯔꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯁꯦꯡꯕꯃꯛꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯕꯤ ꯍꯧꯅꯕ ꯑꯃ ꯄꯣꯛꯇ꯭ꯔꯤ ꯃꯁꯤꯒꯤ ꯐꯤꯚꯝꯗ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯈꯛꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯒꯅꯤ ꯅꯤꯡꯊꯧ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯕꯥꯔꯥꯅꯥꯁꯤꯗ ꯂꯥꯟꯗꯥꯅꯕ ꯂꯥꯎꯊꯣꯔꯛꯈꯤ ꯑꯋꯥꯕ ꯅꯪꯕꯒꯤ ꯑꯃꯒꯤ ꯃꯇꯨꯡ ꯑꯇꯣꯞꯄ ꯑꯋꯥꯕ ꯑꯃꯅ ꯑꯃꯨꯛ ꯅꯜꯂꯔꯦ ꯂꯥꯟ ꯇꯧꯔꯔꯅꯤ ꯂꯥꯎꯊꯣꯂꯛꯂꯤꯕ ꯇꯟꯖꯥ ꯑꯁꯤꯃꯛꯁꯨ ꯔꯥꯅꯤꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯕꯒꯤ ꯃꯇꯝ ꯑꯣꯏꯅ ꯊꯣꯛꯏ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯈꯤꯕꯤꯛꯅ ꯋꯥꯔꯦꯞꯅꯩ ꯆꯌꯣꯜ ꯑꯃꯈꯛꯇꯪꯒꯤ ꯑꯣꯏꯅ ꯏꯊꯛꯇ ꯂꯥꯟꯗꯥꯕꯤꯔꯛꯀꯅꯨ ꯍꯥꯏꯖꯔꯨꯕ ꯃꯔꯛ ꯑꯁꯤꯗ ꯔꯥꯅꯤꯅ ꯅꯨꯄꯥ ꯄꯣꯛꯂꯕꯗꯤ ꯂꯥꯟꯊꯦꯡꯅꯕ ꯑꯗꯨꯒ ꯅꯨꯄꯤ ꯄꯣꯛꯂꯕꯗꯤ ꯂꯥꯟꯊꯦꯡꯅꯔꯨꯕꯒꯤ ꯋꯥꯍꯪ ꯀꯔꯤꯁꯨ ꯂꯩꯇꯦ ꯀꯔꯤ ꯃꯔꯝꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯕꯤ ꯍꯧꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯏꯔꯦꯜ ꯂꯦꯝꯅ ꯁꯤꯟꯅꯊꯣꯛꯈꯤꯕ ꯋꯥꯔꯣꯟ ꯑꯁꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤꯕꯗ ꯃꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤ ꯂꯥꯟ ꯐꯥꯎꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯌꯩꯊꯣꯛꯂꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯕꯥꯛ ꯇꯨꯝꯅ ꯃꯥꯡꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯁꯤꯕꯨꯗꯤ ꯊꯋꯥꯏꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯄꯣꯛꯂꯦ ꯂꯧꯔꯁꯤ ꯑꯗꯨꯕꯨ ꯂꯥꯟꯗꯤ ꯀꯔꯝꯅ ꯉꯝꯒꯅꯤ ꯅꯤꯡꯊꯧ ꯌꯥꯎꯗꯅ ꯂꯥꯟꯃꯤ ꯈꯛꯇꯅ ꯂꯥꯟ ꯁꯣꯛꯅꯕ ꯀꯗꯥꯏꯗꯒꯤ ꯉꯝꯒꯅꯤ ꯑꯋꯥꯐꯝꯅ ꯀꯣꯛꯊꯛꯇ ꯅꯜꯂꯤꯉꯩ ꯃꯁꯤꯒꯤ ꯄꯨꯡꯖꯥꯗ ꯃꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨꯗ ꯊꯥꯖꯕ ꯃꯤꯠꯌꯦꯡ ꯊꯝꯅꯔꯛꯈꯤ ꯍꯧꯖꯤꯛ ꯂꯨꯁꯤꯜꯂꯛꯂꯤꯕꯗꯤ ꯃꯉꯣꯟꯗ ꯅꯤꯡꯊꯧ ꯁꯤꯕꯒꯤ ꯄꯥꯎ ꯀꯔꯝꯅ ꯇꯝꯒꯅꯤ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤ ꯃꯉꯣꯟꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯁꯤꯟꯅꯔꯕꯅꯤ ꯃꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯕꯁꯨ ꯉꯝꯒꯅꯤ ꯃꯍꯥꯛꯀꯨꯝꯕ ꯁꯥꯃꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯒꯤ ꯊꯕꯛ ꯀꯔꯝꯅ ꯁꯤꯟꯅꯒꯅꯤ ꯃꯁꯤꯒꯤ ꯋꯥꯈꯟꯗ ꯗꯔꯕꯥꯔꯤꯁꯤꯡꯒꯤ ꯑꯋꯥꯕ ꯑꯣꯏꯈꯤ ꯑꯁꯣꯝꯗꯅ ꯑꯋꯥꯕꯒꯤ ꯅꯣꯡ ꯈꯤꯛꯄ ꯍꯧꯔꯛꯈꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯕꯤ ꯍꯧꯅꯕ ꯑꯃ ꯐꯪꯂꯕꯁꯨ ꯋꯥꯔꯤꯉꯩ ꯇꯥꯂꯛꯇ ꯄꯣꯛꯈꯤꯕꯅ ꯀꯥ ꯍꯦꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯑꯃꯨꯛꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯈꯤ ꯍꯧꯖꯤꯛꯄꯨ ꯅꯤꯡꯊꯧꯗꯨ ꯍꯤꯡꯖꯔꯝꯂꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯒꯅꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯝꯒꯗꯕꯅꯤ ꯁꯥꯃꯨ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯅꯤꯡꯊꯧ ꯃꯍꯨꯠ ꯁꯤꯟꯕꯤ ꯍꯧꯅꯕ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕꯅꯤ ꯂꯥꯟ ꯁꯣꯛꯅꯅꯕꯒꯤ ꯊꯥꯅꯈꯤꯕ ꯃꯇꯝꯗꯤ ꯌꯧꯔꯛꯂꯦ ꯅꯤꯡꯊꯧ ꯖꯣꯏꯄꯥꯜꯅ ꯕꯥꯔꯥꯅꯥꯁꯤꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤ ꯅꯥꯛꯄꯥꯛ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯃꯥꯏ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯂꯥꯟ ꯁꯣꯛꯅꯕ ꯍꯧꯔꯛꯈꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯍꯥꯎ ꯀꯔꯤ ꯑꯣꯏꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯂꯣꯠꯂꯝꯗꯦ ꯅꯤꯡꯊꯧ ꯖꯣꯏꯄꯥꯜꯅ ꯌꯥꯝꯅ ꯐꯖꯅ ꯈꯪꯉꯤ ꯅꯤꯡꯊꯧ ꯌꯥꯎꯗꯅ ꯂꯥꯟꯃꯤ ꯈꯛꯇꯅ ꯂꯥꯟ ꯁꯣꯛꯅꯕ ꯉꯝꯂꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯒꯗꯕꯗꯤ ꯄꯣꯛꯄꯗ ꯃꯉꯥꯏꯔꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯅ ꯀꯗꯥꯏ ꯌꯧꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯕꯥꯔꯥꯅꯥꯁꯤꯒꯤ ꯂꯥꯟꯃꯤ ꯂꯦꯞꯇꯅ ꯇꯨꯡꯍꯟꯅꯔꯤ ꯅꯤꯡꯊꯧ ꯖꯣꯏꯄꯥꯜꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯃꯥꯡꯗ ꯇꯛꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯊꯋꯥꯏ ꯀꯟꯅ ꯋꯥꯔꯝꯃꯤ ꯂꯩꯕꯥꯛꯀꯤ ꯐꯤꯚꯝ ꯀꯔꯤ ꯑꯣꯏꯒꯅꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕꯗ ꯊꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯤꯍꯥꯠꯄ ꯅꯤꯡꯊꯧ ꯖꯣꯏꯄꯥꯜ ꯃꯤ ꯑꯃꯠꯇ ꯈꯥꯛꯇꯅ ꯍꯥꯠꯊꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯥꯃꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯈꯤ ꯃꯍꯥꯛꯇꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯈꯤ ꯌꯦꯡꯕꯤꯌꯨꯗꯣ ꯔꯥꯅꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯃꯨꯟꯈꯤꯒꯗꯧꯔꯦ ꯑꯗꯣꯝꯅ ꯈꯖꯤꯛꯇꯪ ꯈꯟꯊꯕꯒꯤ ꯄꯥꯡꯒꯜ ꯁꯣꯟꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯈ꯭ꯔꯒꯅꯤ ꯔꯥꯅꯤꯅ ꯍꯥꯏꯔꯛꯏ ꯃꯟꯇ꯭ꯔꯤ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯇꯥꯛꯄꯤꯌꯨꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯇꯧ ꯀꯔꯝꯅ ꯀꯟꯁꯤꯒꯦ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯔꯥꯅꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯨꯞꯅꯇꯒꯤ ꯂꯝꯕꯦꯟ ꯑꯃꯈꯛ ꯐꯥꯠꯂꯤ ꯄꯣꯟꯊꯥ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯂꯤ ꯔꯥꯅꯤꯅ ꯍꯥꯏꯔꯛꯏ ꯑꯔꯣꯏꯕ ꯄꯣꯟꯊꯥ ꯀꯔꯤ ꯀꯔꯝꯕ ꯄꯣꯟꯊꯥ ꯑꯣꯏꯒꯗꯧꯔꯤ ꯃꯗꯨꯗ ꯅꯈꯣꯏꯅ ꯑꯗꯨꯛ ꯀꯟꯅ ꯊꯥꯖꯕ ꯊꯝꯂꯤꯕꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯗꯁꯨ ꯅꯠꯇꯦ
ꯅꯤꯡꯊꯧꯒꯤ ꯁꯥꯃꯨꯗꯨꯅꯤ ꯃꯉꯣꯟꯗ ꯑꯆꯧꯕ ꯑꯉꯛꯄ ꯃꯉꯥꯜ ꯂꯩ ꯃꯍꯥꯛ ꯁꯥꯃꯨ ꯑꯣꯏꯅ ꯂꯥꯏꯅꯤ ꯃꯁꯤ ꯈꯪꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯤꯡꯊꯧꯅ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯑꯣꯏꯅ ꯈꯟꯈꯤ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯍꯥꯏꯕꯗ ꯋꯥ ꯍꯤꯛꯇꯣꯛꯄ ꯉꯝꯂꯣꯏ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯥꯃꯨ ꯑꯩꯒꯤ ꯃꯥꯡꯗ ꯄꯨꯔꯛꯎ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤꯅ ꯌꯥꯊꯪ ꯄꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡ ꯁꯥꯃꯨ ꯅꯣꯝꯍꯧ ꯔꯥꯅꯤꯒꯤ ꯃꯥꯡ ꯌꯧꯔꯛꯏ ꯑꯃꯁꯨꯡ ꯈꯨꯔꯨꯝꯖꯔꯒ ꯄꯥꯎꯍꯪꯖꯔꯛꯈꯤ ꯔꯥꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯉꯁꯤ ꯅꯅꯥꯏꯕꯨ ꯀꯔꯤ ꯂꯩꯗꯨꯅꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯕꯨ ꯃꯄꯥꯟ ꯂꯝꯗ ꯂꯦꯡꯊꯣꯛꯄꯤꯈꯤꯕ꯭ꯔꯥ ꯔꯥꯅꯤꯅ ꯍꯥꯏꯔꯛꯏ ꯍꯦ ꯁꯥꯃꯨ ꯅꯤꯡꯊꯧ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯀꯤꯕ ꯐꯪꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯇꯝꯒꯗꯧꯔꯤꯕꯁꯤ ꯇꯥꯔꯒ ꯅꯍꯥꯛ ꯊꯋꯥꯏ ꯁꯣꯛꯀꯅꯤ ꯏꯅꯤꯡꯊꯧꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦ ꯁꯥꯃꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯠꯇꯦ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯃꯅꯥꯎ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯂꯣꯏ ꯑꯗꯨꯒ ꯁꯥꯃꯨ ꯀꯟꯅ ꯀꯞꯂꯛꯈꯤ ꯃꯍꯥꯔꯥꯅꯤꯅ ꯁꯥꯃꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯍꯦ ꯁꯥꯃꯨ ꯅꯍꯥꯛꯇꯤ ꯀꯅꯥꯒꯨꯝꯕ ꯂꯥꯏ ꯑꯃꯅ ꯁꯥꯏꯑꯣꯟ ꯇꯧꯕꯤꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯦꯡꯊꯕꯤꯔꯛꯄꯅꯤꯗꯣ ꯑꯗꯣꯝꯗꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯁꯦꯡꯅ ꯈꯪꯕꯤꯔꯤꯕꯅꯤ ꯄꯨꯟꯁꯤꯗꯤ ꯄꯨꯟꯁꯤꯅꯤ ꯑꯁꯨꯝꯅ ꯂꯦꯡꯗꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯄꯣꯛꯂꯕꯗꯤ ꯁꯤꯒꯅꯤ ꯁꯥꯒꯠꯂꯨꯔꯕꯁꯨ ꯀꯥꯏꯕ ꯅꯥꯏ ꯂꯥꯛꯂꯕꯗꯤ ꯍꯟꯈꯤꯅꯤ ꯁꯥꯃꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯨꯝꯃꯤ ꯋꯥꯗꯨꯕꯨꯗꯤ ꯔꯥꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯁꯨ ꯀꯂꯛ ꯃꯤꯍꯧ ꯂꯥꯡꯗ ꯊꯨꯔꯨꯗꯨꯅ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯆꯔꯨꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯎꯔꯨ ꯎꯪꯗꯨꯅ ꯆꯠꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯁꯤꯕ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯊꯋꯥꯏꯅ ꯍꯛꯆꯥꯡ ꯁꯤꯟꯗꯣꯛꯄ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯩ ꯐꯤꯍꯣꯡꯕꯒꯨꯝ ꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪ ꯎꯕꯅꯤꯗꯣ ꯍꯦ ꯁꯥꯃꯨ ꯅꯤꯡꯊꯧ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯝꯅ ꯍꯥꯏꯗꯨꯅꯕꯨ ꯄꯥꯎꯗꯝꯁꯤꯒꯦꯅꯦ ꯍꯧꯖꯤꯛꯁꯦ ꯅꯤꯡꯊꯧ ꯖꯣꯏꯄꯥꯜꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟꯗꯥꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯦꯞꯇꯅ ꯇꯛꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤꯕ ꯌꯥꯅ ꯂꯩꯔꯦ ꯁꯥꯃꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯑꯩ ꯂꯩꯅ ꯃꯗꯨ ꯉꯝꯕ ꯑꯣꯏꯊꯣꯛꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯠ ꯍꯟꯊꯅ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯩ ꯂꯥꯟ ꯁꯣꯛꯅꯒꯅꯤ ꯏꯃꯥ ꯔꯥꯅꯤ ꯂꯥꯟ ꯁꯣꯛꯅꯒꯅꯤ ꯍꯧꯖꯤꯛꯃꯛ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯂꯥꯟ ꯊꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯔꯣ ꯌꯥꯊꯪ ꯇꯧꯕꯤꯔꯣ ꯑꯩ ꯁꯥꯃꯨꯁꯤꯡꯒꯤ ꯂꯥꯟꯃꯤ ꯈꯣꯝꯂꯒ ꯄꯣꯔꯛꯇꯨꯅ ꯂꯥꯟ ꯁꯣꯛꯅꯒꯦ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯕ ꯀꯤꯗꯕꯒꯤ ꯊꯧꯅꯥ ꯂꯥꯛꯂꯦ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡ ꯊꯥꯅ ꯁꯥꯃꯨꯒꯤ ꯇꯦꯡꯒꯣꯟ ꯃꯁꯤꯒꯤ ꯇꯨꯡꯗ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤꯁꯤꯡ ꯈ꯭ꯋꯥꯏꯒꯤ ꯇꯨꯡꯗ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯅ ꯄꯥꯡꯒꯟ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯖꯣꯏꯄꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯏ ꯁꯥꯃꯨ ꯇꯦꯡꯒꯣꯟꯗ ꯖꯣꯏꯄꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯃꯌꯥꯏ ꯀꯥꯔꯕ ꯁꯥꯃꯨꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯃꯈꯣꯡꯅ ꯂꯥꯟꯃꯤꯁꯤꯡ ꯆꯕꯦꯠ ꯅꯦꯈꯥꯏꯗꯨꯅ ꯃꯥꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ ꯅꯤꯡꯊꯧ ꯖꯣꯏꯄꯥꯜꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯛꯅꯤꯡ ꯍꯟꯊꯈꯤꯗꯅꯕꯒꯤꯗꯃꯛ ꯗꯣꯂꯥꯏ ꯊꯧꯖꯤꯜꯂꯛꯈꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨꯅ ꯃꯅꯥꯇꯣꯟꯅ ꯗꯣꯂꯥꯏ ꯀꯣꯠꯂꯒ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯍꯥꯏꯍꯠꯂꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧꯁꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯦ ꯗꯣꯂꯥꯏꯁꯨ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯖꯣꯏꯄꯥꯜ ꯁꯥꯃꯨꯅ ꯍꯥꯠꯈ꯭ꯔꯦ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯨ ꯊꯋꯥꯏ ꯍꯤꯡꯅꯕ ꯇꯨꯡ ꯍꯟꯅ ꯃꯥꯏ ꯑꯣꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯃꯥꯏ ꯄꯥꯛꯂꯦ ꯑꯩꯈꯣꯏꯅ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯉꯝꯖꯕꯤꯗ ꯂꯥꯎꯅꯔꯛꯈꯤ ꯔꯥꯅꯤ ꯃꯍꯥꯛꯀꯤ ꯁꯥꯃꯨꯅ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎ ꯇꯥꯔꯒ ꯍꯔꯥꯎꯖꯕꯒꯤ ꯉꯝꯈꯩ ꯅꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯆꯝꯕ ꯅꯠꯇꯦ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛꯀꯤ ꯂꯥꯏꯅꯤ